अहानबदा मरुब पाउ पिजरी मणिपुर कोविड-19 लाक्सिनबा ngasiदagi haukiba numit 10 gi total curfew sathari haukiba matam kaya tangkak naina lockdown day amadi night curfew sing thambada mai pakpa watkibadu total curfew sidadi mai pakani thajanari मणिपुर ngasiदagi numit 10 gi total curfew haukiba loinana thangna noma khakta da mioi lising amagi mathakta covid positive oikiba du haukiba pung kunmari gi manungda hantharakuna mioi samapan go pungdoi nongna positive oire taramathoi lekhidrai amadi laingak na SOP su putholaga thugai basu laingak na oire test obana compulsory oiraga vaccination na secondary ohenduna leiriba mong asi Congress Working Committee CWC की members ओरिबा MLA गाय खंगमना पेन फोंदोखरे खुरुमजरी टाइम्स ऑफ मणिपुर न्यूज येंब्रु संबु कुमंथम जंथन तरामोक्चरी मियाम द मपोंग इबा पाउ पिजद्रिंगे मांगोनेना हौजिक मालेम गोइना सौबा लाइसे मोरिबा कोविड-19 गी अनि सबो वेब तक ngathongnaba face mask upa mioi amaga gi marakta physical distancing thamba yamna toina khutsa sengna hamdokpana singba aikhoi khudimangna pangthokpaga loinana sahi 35 gi mathakta leiriba mipum khudimangna su manaknakpa hospital singda sungsoi soidana setpiduna vaccine kapthokpiu ahanba dose kapkraba singna matam sana ani suba dose kapthokpiu haina tom tv gi makaidagi miyamda appeal tawjari hojing mapung iba pausing sandongna pijari मणिपुर कोविड-19 गे लाइसेट मरम ओइदुना पॉजिटिव ओइबा अमदी लाइसेट असिदगे मी सिबगी चांग नोंगे हेंगलखिबदगे लैंगांगना थमखिबा कर्फ्यू ngasiदगे चनबा हौख्रे नमित 10 नि चुमना थमलिबा कर्फ्यू सिना मरम ओइदुना ngasi मणिपुर गी मफम अयामबदा मी इथोक थोंना खिद्रै लंबीदा मखोंग अनि अमदी मरी पानबा गारी सिंग सेनबगी चांग यामना हंथखि नियम काइना लंबीदा थोरकपा मियोइ सिंग पुलिस की माइकाइदगे अकनबा सेक्शन थोरंग सिंग लोखपा हौख्रे इम्फाल की मरुइबा मफम क्या दंगसी अयुक्तगी हौना पुलिसना असरौक सिंग सोशल डिस्टेंसिंग तौदुना वहंग पाहुंग सतखि SP इम्फाल इस अमदी SP इम्फाल वेस्ट अनिनसु कोइने सतुना कर्फ्यू की फिबम यंगसिनखे मसिगी मथक्ता DC इम्फाल इस अमदी DC इम्फाल वेस्ट नसु तोवान मफम सिंगदा कर्फ्यू की फिबम सिंग यंगसिनखे डिस्ट्रिक्ट हेडक्वार्टर सिंगदसु कर्फ्यू सिना मरमोइदुना लंबीदा मी थोंनरपगी चांग यामना नेमखे कर्फ्यू सिदगे कोमथोंलिबा हिरम सिंगा मरी लेनबा खरा नतना कानानासु लंबीदा थोंनरप उनखिदे निंगसिंगबा याई मदुदि था सिगी 13 स्टेट एग्जीक्यूटिव कमिटी ऑफ द स्टेट डिजास्टर मैनेजमेंट अथॉरिटी न थोकिबा ऑर्डर अमगी मतुंगिना ngasiदगे सथबा हौरिबा कर्फ्यू सिदा इसेंशियल सर्विस एक्टिविटीज सिंग मरुइना वैक्सीनेशन कोविड टेस्ट तौबा मेडिकल ग मरी लेनबा मरुइना हॉस्पिटल क्लिनिक्स फार्मेसी सिंग मई सिंग पुलिस टेलीकॉम इंटरनेट सर्विस सिंग एयर ट्रैवल लोंसिउ ग मरी लेनबा पथौदी सेंगदोकपा पेट्रोल पंप LPG डिस्ट्रीब्यूटर पोचै पुरक्पा गारी सिंग अमदी प्रिंट अमसुंग इलेक्ट्रॉनिक मीडिया ददी कर्फ्यू असि कोमथोकनी हाइना खंगनखिबा लेख्रबनी कर्फ्यू असिगी मनुंगदा गवर्नमेंट की मरुइबा लोइसन खरददी स्टाफ मसिंग हंथहंदुना थबक सुबा याबगी अयाबसु पीरी डिस्ट्रिक्ट लेरिबा अखोगी ऑफिसर सिंग एग्जीक्यूटिव मजिस्ट्रेट ASDOs ASDCs मैम दिसु करीदा अखोगी कदाइदा मेंखतपा यागे अमदी टीम जिंगिना तौरी मैम जे पुनिंग थौगत पोइना चेक तौबा ngasai चटपनी टीम अदुगी मतुंगिना आइसु मफम खरा चचबनी लिलोंगदा सिदैदा अतोतोबा जगह खरु चटखिनी होजिक फाउगी ओइनादी अखोगी कर्फ्यू की कनो इन्फोर्स तौबगी सी फजना मपुंग फाना तौरीना समाई थमजगे ngasiदगे अहान बोइना सथब कर्फ्यू असिना मणिपुर की इम्फाल मनुंगे अमसुंग इम्फाल की अकोइबदा लेरिबा मफम खुदिमक्ता अखोगी मियोइ सटोक ससिन की चांग असुकी मतिक नेम की लेरिबा प्रजा सिंगनसु यामना ज्ञान ताबगी मोंग अमो ओइना उइ लोइनना हाइरिबा कोई सटोक ससिन तौरिबा सिदा अखोगी मणिपुर पुलिस के तोंगान बा टीम सिंग मफम खुदिमक्ता अखोगी चेकिंग अमसुंग फिस्किंग तौदुना लंबीदा करिगुंबा चलिबा मियोइ सिंग असि करि मरमगी चलिबनो हाइबन सिंग हंगदुना यारी मखै कर्फ्यू सि मफुंग फाननबा होनबगी ममी चाउना तारी नाकल मरोमदा लेंगा असिना पाइखलिबा अखोगी टोटल कर्फ्यू मनुंग असिदा अखोई खुदिमना युमदगी मपान थोक्तना हारिबा कोविड लेना असे थेंगनबदा अखोई पुनमके थौदांग यामिनबा लोइनना लेना असि मखाताना संदोरक्तनबा अमदी सिविक सांग हेंकलकलिबा असि हंथानगविदमक्ता लेंगा असिना पाइखलिबा थौरांग असिदा मणिपुर की प्रजा खुदिमना सौगतफम थोई कैमरा पर्सन अनंत गलोइनना पाउदम जरिबा नवकुमार खाकोपम टाइम्स ऑफ मणिपुर इम्फाल Makata ngasidige hokiba numit 10 ge total curfew sida Manipur gi leiriba toan ba district sing da sathaki ba curfew ge fibam sing miyam da pizari
Visnupurgeina Langana COVID-19 Laksinava Akanava Torang Oina Stedasida, Nimitarani, total curfew Lokokibagi, Nasi Hobanumita, District Asigi, SP, Hobson, Safam Giminia Makada, District Police na curfew Mai Pana, District Asigi Mafum Sinbatuna Akan Section Trang Lokat Kray. COVID Task Force ki volunteer sing emergency service ki miyoi sing, ising pubagari airport chat panatana atay lanai gari sing chadhan kide. Nambol Fojing dagi hauraga tidim lambida Torvung Fauba District Police ki tuan ba tim sing na asat og sing thingba amadi sektor bagi thabak sing satake. Maibam lot pasing Indo-Japan Peace Memorial Complex mapada asat og sing sektoraga helmet yaudana gari thauba mask uptaba sing farga fine tian ki. Kwakta kaithelda Phogoksaw ikhai desu maram leitena thorokpa miyam sing mayumim da tanshinba mask helmet yaudana lakpa sing farga wakal tahan bagi thabak satake. District asigi maruiba asoba kaithel sing maruina Nambol Visnupur Oinam Ningthaukhong Moirang Lamkhai Kwakta kaithel sing da pharmacy natana atay dukan sing thong hangna kide lambi sing itak takhe mamang na sathakiba lockdown amadi curfew sing dadi leiriba phibam sing adudagi hena section bagi mong amadi handake curfew sida Visnupur district ke mafam sing da chawnam mitari. Sandel District asu District Headquarters Sandel yauna District asigi tuan bamham singda SP Sandel Laurembam Deven Giminya Makada District Police Sandel amadi Nipan Suba Manipur Rifles na curfew manungda akan section throng lakotuna lambi da misa thok sasin tohon kidre. Sandel District Headquarters the Additional SP O Sukumar amadi Sandel Police Station ge OC Inspector P Suras Kumar na lusingba tim singna akan section throng sing lokot ke. District asigi Sapi Karong Sajik Tampak Mall Sam yauna mapam kayada maram naitena lambi da miyoi amata sathok sasin tohan kide. District asigi manungda laiba khul singda Nipan Suba Manipur Rifles ki personal singna curfew manungda mapung phana ba akan section throng sing lokot ke. Free from COVID-19 oinaba koi jaga da curfew impose tawraga koi police personnel ma'am deploy tawjari sida yam jaga da koina yam focus tawjari se Chandel gi oina di koi Chandel bazar adagi koi gi 8MR gi mating yauna su koina Laikun area Sarai adagi Komla Thabi area adagi Chandel town gi dagi lapthokraga atopa jaga koi Chakpi Karong jaga Sajik Tampak adagi amasung Molcham area, Khengjo area, jaga hariba jaga singda koi police department, Chandel police na yam akan mamongda si COVID-19 gi pandemic si ding athuk na ba prajada su praja mayam gi afaba oina ba kan mamongda ngak sen na chatajari. Manipur legak na lauthoki banumi tarani gi curfew na marmorega Thawal district ta kontak lansing kray. Deputy Commissioner Thawal na thokiba order amagi matungina district asigi mafum kayada police personnel singna akan section throng sing lokot ki district asigi kaithel sing khaktanatana khulak leirakta leiba dukan sing thong hangna kide lambi da sathok sasin tawbagi chang yamna nemki lambi sarakta lakpa sing police personnel singna khamki curfew sida konsin dabamiyai sing natana atopa misam thorok labadi detain tawraga wakal tahanbagi thabak su sataki Panbayai ngasigi curfew sida club organization amadi COVID Task Force ki miyoi singnasu curfew si mapung fahan bada asoba thodang lobagi mami chawna taki. Border town oiriva Moray dasu Technopol district ki deputy commissioner na thokiba cherol amagi matungina Moray police amadi commando gi team singna akanaba akapa loinena akanba section thrang sing lokotpa hokray. Ayuk angan badagi hauna Moray kaithel ki tuan bampham singda makhalamata ki dukan hotel sing hangna khidre amadi lambi da gari amata sena khide hiramasi matangda Moray police ki maike dagi Moray gi akoibada publicity satuna curfew sigi niyam sing ngakna satpina ba miyamda khangan ki amasung yum dagi mapan thoktana basu khangan ki masida curfew sibu thugaiba sing adu wakal tamina bagi thabak sathargani haiki Jiribam district su chawna curfew gi mami taki curfew mapung phana sathaba hokray curfew thamkiba sina maram oiraga lambi sorokta mi thongna kide pharmacy natana toan ba dukan sing amadi kaithel sing thong hangna kide Jiribam district ki mapam kaya dasu police VDF singna ngak senbagi thabak kana chathari yimdagi mapan thopigenu curfew thamle haina mapam singda Jiribam police na loudspeaker season aduna publicity satki None district asu numitarani ge total curfew fazana sathari district asigi SP Ningsem Vasum amadi additional SP
Namsadai Peter Gilusing Makada, None Kaitel Ge Akoiba, National Highway 37 Amadi, None District Headquarters Ki Akoibada, Ningtin and Ngak Senduna Satari. Housing Pawgi Oinadi, Toning the Todoxing Topagi Pauli 3, Adumapu, Essential Service Ke Tavaxing di Komtokli. Manipur dang asi dagi numit tarani gi total curfew haukibaga loinena thangna noma khakta da mioi lising amagi mathakta positive oikiba du haukiba pungkun mari gi manungda hanthaраktuna mioi samapan ga humpuhumdoi khaktamak nongna covid-19 positive oire taramathoi lekhidre ngasi numidang covid-19 common control room dagi thador ke ba cherol amagi matungina nongna positive oikiba singadu general population dagi ngaktani makoi singadu gi manungda Imphal East dagi chani ga ama Imphal West dagi chani humpunipan Thobal dagi maripumathoi Bisnupur dagi chamaga taret Kaksing dagi Maripu taret Ukhrul dagi ahum Churchanpur dagi chamaga tara Sandel dagi kunthra humdoi Senapati dagi mapan Tamelong dagi taramanga Jiribam dagi taret Fairjol dagi ama None dagi mari Kamjong dagi ahum amasung Kangpokpi dagi kunthra mari yauri Masiga loinena state asida positive oikiba apunba masing lising marifu mariga chanipan kunithoi yaure ngasi goina positive oibagi changna sada taramanga dasmik taruk oike makhatana laichet asida ge laikhidaba mioi sing adu Bisnupur amasung Sandel dagi ani Imphal East amasung Imphal West dagi ahum amadi Kaksing dagi amani state asida laichet asida ge laikhidaba apunba masing lising amaga sahum humudra taruk yaure amarom da pungpham asigi manungda mioi satrat ka kunhumdoi laichet asida ge phagalaktuna discharge tauke Hojik Fawbada, Fagalkiba Apunma Masing, Lising Humbudra Humdega Satret Humbudra Yaure. Pagalapagi Changna Sada Mariputaruk Dasmik Mapan Taritni. Hojik status sida active case Masing, Lising Mapanga Satruk Humbudra Taruk Leiri. Paugi Martana attend the Bremerton Lupnesi. Matam Queenadagi Honaduna Lakpana Ngasiri Kangla Gas Solutions Private Limited ki LPG bottling plant say Manipur Miam da Achuba Matamda service Haujaragani. Notice ta ahanba oina hana sizinaramba cylinder dagi technologically advanced oiba amadi explosion proof oina saraba composite fiber cylinder se fanganjaragani Senapati Ukhrul Churachanpur Kamjong Chandel Kumbi Lamsang amadi Thobal gi oina second phase ki dealer kaujari interest leiba mioi singna pau phawbiragnaba khanganjari application thajilapagi aroiba matamna July 13 ni Loina na Hanadagi LPG consumer natraga private company ama hektagi agent natraga sub dealer oiba mioi singna aikogi bottling plant dagi refill tauba yagani Hena Kupamural gidama corporate office ta laktuna tanabiyo Matam Monday to Saturday 10 a.m. to 4 p.m. Kangla Gas Solutions Private Limited Malom Bazaar opposite SBI ATM phone number 7085399802 Sky Hospital, providing 24/7 heart attack center in Manipur. Don't delay, call immediately if you are having symptoms of heart attack like sudden onset chest pain, breathlessness, pain in left arm, heaviness in chest, nausea, vomiting. Hurry, consult our internationally renowned UK-trained heart specialist Dr. L. Shyam Kishore, Chief Cardiologist. Sky Hospital, having more than 30 years of experience. Also available services like device closure of hole in the heart, surgical closure of hole in the heart, coronary angioplasty and stents, heart valve surgery and CABG pacemaker, ICD combo implant. For more details, please contact reception Sky Hospital. Kangleipak Medical and Nursing Institute, Khurai Konsam Laikai. Admission is going on for academic session 2021-2022. BSc Nursing, D Pharmacy, Diploma in Medical Laboratory Technology, Diploma in Radiology Imaging Technology, Diploma in Operation Theatre Technology, Diploma in Dialysis Technology, Diploma in Ophthalmic Assistance, Diploma in Ultrasonography Technician, Bachelor in Medical Laboratory Technology, Bachelor in Medical Laboratory Technology lateral. Application form can be obtained during office hour. For details, please contact Kangleipak Medical and Nursing Institute, Khurai Konsam Laikai, Imphal. Hãy khơi biết sinh các lễ xây, hãy khơi biết sinh các lễ xây. Họ những cái quân sĩ sao khát phong thăng, hành trình lễ sĩ. Cha tìm ra thì khai đến là corona lan chân thành nơi xây. Hãy khơi biết sinh các lễ xây, corona đi ngắm lễ xây. Quân sĩ sao khát, mãi cây ta. Asingmune akhoi pun vaccine ka thokuna corona de ngak thokuna hani punsibu hanjano hanabada adon sorok yabi
ब्रेक के मतुंग द मकाता पाव पिजरी इंडियो म्यांमार ngamkai paring da leiba salson tengnopal amadi ti bongmol village da mass vaccination thoram pangthokre mass vaccination thoram aduda morege SDO irengbam Dinesh Kumar na lusingduna primary health center morege MO insars Dr. KH Santi mobile vaccination team ZEO tengnopal na saruk yaduna salson tengnopal da leiba chahi tara nipan mathake khunja humpuni thoi da vaccine kapthokhi makata na ti bongmol village sa satuna kuladu da leiba sahi tara nipan mathake khunja nipuma thoi da vaccine kapki loinena ZEO tengnopal gi mijeng makada sarva shiksha abhiyan gi mari lenena SDO Irengbam Dinesh Kumar na kulgi angang singda school uniform amasung sana khonabagi polom singsu yentokhi COVID laisat ke Sandorokpai hantanaba Manipur gi mapam khudingda mass vaccination program pangthoknabagum Jiribam district tasu leptana mass vaccination gi thoram sing district administration CMO Jiribam police amadi tuan ba CSO GP level committee singna kusamna duna sathari mass vaccination gi mari lenena Jiribam gi nodal officer Dr. Bembem Nahai hoji fawbada Jiribam gi oina COVID vaccine gi first dose kap kiba mioi lising tara nipan ga samanga sure Manipur pum gi oina yengbada Jiribam na cha da humdra mathoi dasmik ahumda leiduna mangjil thari matungdasu leiriba sang sidage hengatuna chada marifu lanaba kana honare miyamna COVID vaccine gi matangda lana sandokliba sing asi thajaba thambigano vaccine kapthokpana laina sidage ngakthongnaba amata ngairaba pambaini miyamna singnaba leitana vaccine kapthokpiyo SOP su lengakna puthokli aduga SOP thugai bisu lengakna thugai test tobana compulsory oiraga vaccination na secondary oibadongna tobasi asoibani haina lowi haina Congress Working Committee CWC gi members oiriba MLA gaikhangamna nungnangbo phongdokre Tom TV da phongdorkibida CWC gi member gaikhangamna hai India gi oina nongmada mioi crore ama hida kapthongba pandamda nongmada lakh nipuromdamak hida kapthokli Hojik hidak ke awat palairibasi lenga ki policy soibedegini habisi mayek sengna takle management soibegi asoba mamiyama tare habisi takle Congress party gi lusingba Rahul Gandhi nasu hana mangjongna ahanba web ki matamda mayek sengna thamkiba laikrai expert singnasu anisuba web lakadore haiba section wa thamkhrabasu lenga asina ka hena thoksakidabana myoi kya nariba kayamana siriba si thoklibani state asigisu positive oiba masing hengalakliba amadi sibgi chang helibasi lenga asina mangjongna silhongda bagini lenga asina semjabe SOP lenga asina adumak thugai habisi miyamna haina bo wafam amani nakalamaromda yamna maroiba hida kapthokpa sidagi testing tobana hena priority pibasi angak papoi haike top most priority si akoi hojiki corona virus asigi lalong asina masibo thengna basine masida kokponamak thadara kanda mi punsi kan bai bisina maruni ko haiba wakhalonda wakhalonda sangakanda tawhanningi hojikti aduga secondary gi type torga ba pipa sanga ba khopa ba torga protocol SOP na mokoina kanan kani puthokani ko aduga SOP thugai se mokoina mu thugai masigum se tawhanning de masi hairu dana akoi kan taw hapi akoi haisti prajana ngangnabado hainabado mado akoi correction to bina ba adake kan taw pahanning bagi haijabani lengang hana ngaktrati praja hana nga o akoi de ithau leite hairadi kamana implement to godori bodo wasini COVID ki laisat asi makhatana sandoroktana ba ngasidagi numit tarani sathagadaba total curfew se lenga ke minister amadi MLA amoina mapung fana sagali miyam nasu sagotpi haina Manipur lenga ki KFN PD gi minister talksom Setebratana phongdorokle telephone gi kuthangda Tom TV gi wari sanabada COVID positive oiduna hojik Langol da lewa sisa hospital da langduna leriba minister TH Setebratana hai COVID ki ahan web matamda lenga kasina miyam galonina laisat asi ngalthongna bohonaki Anisuba web asidasu lengana matam gi oiba chana kanglon kya semduna laisat asidagi ngathongna bohonari nakalamaromda vaccine kapagi matangda appeal kyarak tawkhrabasu thawoidabana laisat asi hena sandoroknabagi maram amasu heli adubu laisat asi makhatana sandorokpamadi masidagi mi sibigi chang henglakliba asidagi kannaba hojiti numit tarani gi total curfew lautholiba asi miyamna sogatpiu laisat asigi matamda rajniti gi khudong saba launa bohonari pasi tokpiu Lengang na sem SOP asi ngak na satmin duna laisat asi mighty ba piminasi Mitra total curfew se aka yawa
Minister Moina, Loan Committee on COVID-19 Nena Moin support the wheel, Silma Sulu, Balewaki, Ashi and I, Tanzase, Zakoi, Amatoina, and Tinagado, Tansida political mileage, Bahona, Honor Yauri, Sito Bigano, Takan, Semi base of being up and Taminaba, facing the center of Minaba, Akoi San COVID, the Hamu Tata, Lugana, the Lantin, Lena, the Kuna Bahana, Honey. COVID vaccine kaptriba amadi positive oibadagi vaccine kaptriba sing gi oina mafam ahumda napsa gi cheng yan thopaka loinana vaccination program ama pangtholagani haina MLA L Susindro na phongdokre MLA na thadorkiba video da mahana hai thasi gi tarama panamadi kunda kurai kendra gi manung sanba polling station number 1 dagi 6 phawba haibadi khabai soyamadi komidok khul ani asige napsa gi cheng asi khabai soy community hall komidok bazar amasung arabti school da yan thokani Kendra sigi sengi agency na vaccine kap tabasing da seng yen bangam laroi haiba laibadagi khongthang asi paikatpani seng asi vaccine kap hongdriba amadi covid na badagi vaccine kapagi khudong saba laitriba miyoi singi oina yengadabani masigi mathakta seng yen phamda vaccine kapagi khudong saba su leigani masida vaccine kaptriba singna vaccine kap thopio haina MLA Susindro na appeal tawbaga loinina Edul Johan lakpada miyam da yaipa paujel pirakli mahaki paujel da covid-19 laisit astige miyam gi punsibu tangai fadana Taibang Semba Mapuna, Kanbinaba, Lachet Asibo, Maitiba Pinaba, Taujal Pinaba, Oisano Haike. Yen Bangamoy Harpadagi, Vixen Kafo Manavana, Haizavada, Vixen Kapaki Kudon Chava, Odo Jinguena, Tongana, Pona Tamjavani, and a high Banamida says that Apona Vixen Kapno Kudon Chava, so Koi Pijagani, Mayam Punamuna Vixen Kafopio, Adoga Vixen Kafo Pirakanda, Koi High River Sumba, Kobi Vasigi, Mayam Punona. Atomina Koi Ponaminasi, Haina, Mayam Honda Tamjage. Amuko Amasung, you COVID ki Lamzing Makada, Hangliva, Bisnupur District COVID-19 Task Force na. District Asigatuan Tuan Bamham Sing the Ladiva Task Force Singi Pibam Yangshin Bagaluna. I use Department of Pirakpa COVID-19 ge Anavasing na Sagadava Hidak Sing, Task Force Singi Kutang de Yantokre. Nasi Koi na Satuna Yangshin Kibamapam Sing Adudi, Tobul, Quasify Amasung Koizuman na Singbani. Loinana, Masage Anavana, Lumaram Orega. Containment zone da leiriba amasung COVID positive oibaga puna containment zone da leiriba Manipur ge songnarba film actor mayamna SP Ingosa khangnaba actor sida hidak langthak amasung angamba sel ge mateng pikrai kongset aduda hanagi amuko ge president oibiramba natana health expert amasu oiriba Dr. Y Mani Kumana COVID-19 ge matau karamna ngakthokata ge habigi matang na wafung kya thamke immune je kallaga thambe waniga ina sananda Lok leo tôi đã tàu vào mi gì mình xuân tây đẹp, thì mình cần mi cho lok leo trong ngoài, apa yang mari sabi nak dah, kadang wajib wajib di pang nak sabi nak dah, ma apa ini, hai sih, ma di pang day ni, hai sih, ma imun kan tadi imun chom tu sangat ni, aduh na sini ID kita, kan, ai corona lalu dia delta, agak apa, agak ai kentu kita. Thongju ACG manungda leiba tongan local club ahumda Thongju Kendra COVID-19 Relief Committee na public address PA system amasung masigi masak sing khusina krai ACG MLA su oriba lenga ke works minister TH Biswajit ke minyang makada PA system pikiva club sing adudi Oriental Club Kongban Mangjil Kongman Students Club Kongman Zone 3 amasung Social Workers Congress SWC Kongman Zone 5 ni Hauzik COVID-19 ki laiset maragasida club sing asina club sing asike akoibada leiriba miyamda matam chana I pau pibada PA system leitabadagi thengnariba khudong sada bakya asigi yenglaga works minister gi minyang makada PA system sing asi mateng pangkibani PA system mateng panglapa dugi damak club sing asigi maiketagi works minister amasung Thongju Kendra COVID-19 Relief Committee bu thagat pafongdorokli Ngasi ayuk pung tara makhairom taba matamda Thobal Police ki SI KHS Gyanesor na lusingba team amana yungong liter chamaga kun manga ga konana nupama fagat krai fagalba miyo edudi atokpa makha lekai dege okram ibungo chahi nifu manga apokpa manglemba kawi hairi using adudi fagalaba miyo aduga loinana Thobal exercise ta sinakrai tha asige July 16 da JDUF ni singnaba lalaruba faction amagi miyoi singna Manipur state ke Tamelong district ke Tausem subdivision ke Langnom village amadi all Kaifandai village tage Sivalia construction company ke miyoi hum faduna jiri ture lalaga Assam ke Kasar district ke Karudong village Rani colony part 2 da pusilakpa ki thongbo Lungbungjang
Tanpui Farm Women Forum Lumbungjang area Jirigat Kasar Assam na akan mamongda condemn torokli. Lumbungjang Tanpui Farm amasung Karulung Village ki market ki phongdor ki bada ing na sikna leijeriba Karulung Village Rani Colony Part 2 da asigumba thodok asina Khunja Singh nungai handre amadi Khunja Singh ki punsida nungai taba pokhanle asigumba thong amukhana khunlasida toroklabadi Khunja Singh na tumine leiroi haire. Lomi Singna low pana bahonarabasu kumgi nong suraktabana loinana Lomi Singna awaba kaya mayak naribasida Kaching District ke manung sana leiba 6 Wangu Jila Parisat ki member M Melodina ising singna electric engine sing Charel Amade nungu gi Lomi Singda kusina kray Jila Parisat asige nominee M Romana electric engine singadu Youth Development Sporting Organization Charel Amade SRKC nungu gi kuthangda fanganba aduda Lomi Singna thagat pafongdoke Thobal Bazar da leiba 18 computerized eye testing and eye care center nanga se Imphal East, Imphal West amasung Thobal district ki mafong kya da mathau toriba police amasung traffic police ke apunba personnel chanipan romda face mask hand sanitizer sunglass amadi sana thanaba polam kya mateng pangkhrai eye care center asigi proprietor Maibam 18 kumana phongdoki bada COVID-19 second wave asida akiba kya thadoktuna lachet asidagi ngakthongnaba miyam gidamak honariba police amadi traffic ke isilinaw singbu puning thogat poina mateng pangmani haikibagul lenena curfew ki sana kanglon amadi SOP ningthina ngaktuna lachet asi maiti ba pirasi haike lakliba tang kunmathoi da pangthokadariba muslim isilinaw singi chawrba kumhai ama oiriba Edul Joha Bakrit 8 na lakpada mayang Imphal Kendra da leriba Muslim miyam gidamak chana thanaba polam sing ngarang hanagi Minister Dr. K.H. Ratan Kumar gibinya makada mayang Imphal Block Congress Committee na yanthokre leibaki sathiriba COVID laisina kham thengna sohalapatagi lengang na lokhalak liba thorangi manung sana thamnak liba curfew gi athingba sigi mangoinena sana thanaba polam sing asi yanthokpani hairi paugi marukthana atenba break matang lominase. The Men in Blue are back on Sony Sports Network. Indian skipper doesn't talk much. Instead, his bat does all the talking. The Lankan Lions may be ready, but the Men in Blue are in it to win it. Sri Lanka versus India. Live on Sony Sports Network. Tamo, kayo lo sandribo? As karangan sa siya na harago. Kayo noy sibo, kayo siya pinay sibo. Hima, COVID ki vaccine kapthok siya na ngana adu phas na hainay dudi. Ay haksang kasi tawde. Ay kapoy. Nati, haksang kasi tawde ba ingon hida kapag kay kadano? Ay kapoy hasin. Tamo, naragdringay dana isa na hanay seksil ho na patro. Kapthok mo na patabraba. Hoyare, section mo na nung kapuro. Ay kapoy. As, khangdre da. Kamay nga na doon khangdre ay. Pare, adu de ay chalukige. Pungo, mamay da kapuge ko, papangalera mo. COVID-19 लाइसेट असि ngakthon bagi damak COVID ki vaccine kapna लाइसेट असि mari lenaba laina लाइसेट singdagi ngakthok sabangami masidana tana लाइसेट asina sanghandana bagi damak matam gi sarkarna pirakpa sana kangon sing aikhoi ngakna satminarasi Cowin apps ta register to piduna adomsu suksoi soidana vaccine asi kapthokpi COVID ki vaccine kapthokuna COVID leitaba iramdam mu heminarasi aikhoi vaccine kaplese Haisnam Devan Hatchery Iramda masigi mutharaklaba mangkhigadawraba amadi laitin gi thoramda yaudaba yadraba maitai ngakra marang kaina puthoknabagidamak iramda masigi ngami singna ngakra macha kapa tamnabagidamak lakadawriba July gi 19 gi kontra fauba numit humni chupna class pangthok jaragani tambiningba mioi singna khodrak mayai lekai da leiba Haisnam Devan Hatchery da natraga contact number 6009577948 da contact tawbiyo Class asigi fee lupa lising mga oijagani. Break matungda mayam butarang mushari makadapa pauksing pizeri. Ngasi headquarters 21 sector Assam Rifles amade Inspector General Assam Rifles iski minyang makada jiribamgi kadam talada leiba Assam Rifles Battalion sinduna Tamelong district ki manung sana leiba nungkau village da leiba freedom fighter Rani Gadin Liu Memorial Katangtak Hostel da chana thanaba polam sing amade mahiroi kuntrarom da mahitambi bayawna nungkau khulgi Ahan sing da tengbang polam sing kudol tamkray Assam Rifles ki kongtang adugidamak kunja sing na harauba amadi thagat pafongdoke
Idul Johanna lakpaga loinena Moirang Kendro ge MLA P Sarachandrana mahaki maikede kumai si mapung fana pangthokpada mating oinaba Kwakta Gram Panchayat ki ward number 8 ki yumthong lising ahumda yumthong amada 10 kilogram manga yauna sana thanwa polam sing yenthong ba Kwakta Khumanda MLA office Moirang ge mihchingna Idul Johage ward member sing da ngasi khusina krai mating pambadu ki damak MLA P Sarachandra gi personal secretary H Boyaina phongdoki beda MLA masamangna tengbang polam sing yenthong ba sem sarambadu laisat asigi victim oibena ngam kidra haike miyamna lengana PBSOP ngana Idul Joha kumhai pangthopiu taibung sembi bamapu alana kumhai asi lakpada malemdagi covid maru phangna muthatpo oisino hainasu miyamda paujel pirakli Salai apunba nupi lamjing lov sanunalgi Asoba Togdang Lorombi, Yimnam Ongbi, Ima Angobina Lake Dabagi, Tabum Parapuga Mari Lenina, Imagi Mafumda, Hakaleka Tambagalunina, Imfalgi Mahabali Mongbahan Badaleba, Yong Sing da Wahi Yauna, Sa, Natanaba Polam Sing, Pizakrahana, Sanunal Natadropa, Jerola Manhairi. Masigalunina, Ahaluerba, Oirabi Musing the Su, Pirol Yauna Asatak Sing, Yentoki Hana, Sanunal Gimakegim Hatari. BJYM Imphal East District President Tiam Razmohana Lusingduna July 13 Hogduna Numit 15 Mongbahan ba umangda leiba yong singda machinjak pijarakpa du ngasi mafam masibu senariba Ganesorda curfew leiringai manunggi chana thanwa polam sing mateng pangduna loisinkhrai Farming Alternatives and Resilience Management Schools na sinduna lomi singidamak Digital Agricultural Advisory Service puraknabgidamak Manipurda anuba mahawaina ngasi ilomi www.elomi.com koba online website ama launch tawkrai website launch tawba dugi matangda senior environmentalist Moirangthem Asni Kumarna Manipur gi lomi singidamak yamna asoba mating oigidoriba elomi team asina matam sana pandemic asida lomi singi platform semduna farming community gi ahuba amadi loinana ahongba puraktuna asoba kanaba piragani haiki Sandrambi family haina khangnaba lup asigi thomi singna ngase Kangpopi district ke manungsana New Kaithalman bidalaiba Ima Foundation Orphan Home da seng hawai amadi atai sana thanaba polam sing yauna sana khonabagi polam sing angang singi firol sing mateng pangkhrai Idul Johana lakpada Village Community Progressive Committee VCPC Manipurna miyam da yakpa paujel pirakli lupasigi president SM Ibom Sana media da thadorpa video footage amana hai lakliba Idul Johana lakpada lamdam masida khundamine riba punamak nungsi sanana amata oina hingminabagi lipun asi hena session ba oiresano Idul Johana lakpada male masida awaba mayoknariba coronavirus bu maru fakna amadi tamthiraba laisit asi amukhana laktanaba wayan biba oiresano hairi Tha asigi kunmathoida pangthokodoriba Islam lining setpasingi Idul Joha kumhaina lakpada lamdam asidagi COVID-19 laisit asi maru phangna manghankiba oiresanu haina taibang semba mapuda thongnijari haina apnadal SK General Secretary Administration gi thousupuriba social activist MI Khana miyamda yape paujel pirakli wafam asinga se kairau SG It kumai pangthokodaba yumthong lising amaga chahum romda MI Khana it ki tengbang oina sana thanwa polam sing yenthopaga mari lenaba warol pibada phongdokhibani MI Khana hai Idul Joha kumhai asi Islam lining setpasingi damaktari khwaidagi magul leiba amadi senglaba kumhai amani kumhai asigi mapungaiba thoramdi nama sonba arayariba sing saminaba leitalaira singda mateng taw amadi urbani tawduna leitalaira singda pithokpani kumhai asina lakpada lamdam asi awana leitaba sakhatpa santi leiba tangdu leitaba ama purakpu oirasnu hairi Hauze muk sanabagi pau phangmigani Ngarang numidang athengba sanakiba Sparkasen Ses Trophy gi hanagi champion Viswanathan Anandbu Russia gi Vladimir Kramnikna thingbangam khidrei loi ngapigani thingbangam khrai Anguba masu paiduna English Defense Game sanakiba ananna ahubada kodong saba fangki adumainamak umpumathoi suba khongsata draw satki hojik ananna aniyamada mangjil thari ngasi numidang athengbada aroiba match sanagani anangi oinadi championship asi launaba sunatagi aroiba match asi draw satpa mathau tari hanagi world champion oikraba sanaroi ani asina imsakaisa numita sanakiba anisuba match adusu draw satki adubu laiba popo numita sanakiba ahanba match adu India masasina thoibangamki Russian Grandmaster Sina Hogdorkiba Matungina
मैच असी नो कैस्टलिंग स्टाइल दा सानबनी अतई मैच सिंग दा निंगथौंगाक सेनबा कैस्टलिंग तौबा अदु टूर्नामेंट असिदा अयाबा पीदे कैस्टलिंग असी निंगथौ अमदी ही मफम ओंथोंनदुना निंगथौगी मफम सेंबनी कैस्टलिंग ददी सानरोय अमना मरु अनि अमुक्तदा पाइदना सानबा याहली अननसी जैकरेप्ता पांथोकिबा रैपिड अमसुंग ब्लिट्स की अपुनबा क्रोएशिया ग्रैंड चेस टूर टूर्नामेंट ओवरऑल सेकेंड ताकिबनी टोक्यो ओलंपिक इंडिया के सटलर पीवी सिंधुना मेडल लौरप याबगी ओइथोप वांगना लई हाइबगी थाजबा नेशनल कोच यू विमल कुमार हाइरी महाकी वाखलदा इंडिया के साई पनित अमदी नुपागी डबल्सता सतविक साइराज रानकी रेडी अमसुंग चिराग सेट्टी मपांगना मालेमगी ख्वाइदगी फबसिंग माइथिबा पीदुना ओलंपिक यौबंगमखिबा असुमना सिंधुसु मेडल फंगबा याबगी आशा यामना वांगली हौकिबा कुमजा लिसिंग अनि तरामापन के अगस्त 15 स्विट्जरलैंड की वासेल पांथोपा वर्ल्ड चैंपियनशिप सुनतगी मिनिट 13 जापान की नोजोमी ओकुहाराबु 13 माइथिबा पीकिबा मतुंगदगी सिंधुना असुम हंथरकपा असिदा बैडमिंटन पामजबसिंगदा नुंगनांगबा अमा पोहनख्रबनी सही अनि असिदा अहोंगबा यामना लाखरे लिसिंग अनि कुंदा पांथोकदबा ओलंपिक गेम्स सही अमा यैथोक्तुना जुलाई 19 दगी हौगदौरी मिपुम तिंगना हंगनरिबा वहांगदी लिसिंग अनि 13 रियोदा सिल्वर मेडल फंकिबी सिंधुना पिबम फगलक्तुना अगस्त अमदा पांथोकदरिबा नुपिगी फाइनल दा गोल्ड मेडल लौबा ngamgadoribra हाइबिसनी नेशनल चैंपियन अनिरक ओइख्रबा हौजिना कोच ओइरबा यू विमल कुमारना मिपुम कुदिंगदा फावरिबादु खंगलदुना हाई सिंधु असी अफबा सानरोय अमनी अचौबा फंबाक्ता करी तौगदगे हाइबसी माक निंगथिना खंगे लिसिंग अनि 15 वर्ल्ड चैंपियन ओइद्रिंगैदा रियो गेम्स दा सिल्वर फंखे माकी तौबंगमदा अयाक सिंगनबा पोक्ते सिंधु साई प्रणित बी अदुगा नुपागे डबल्स के सतविक साइराज रांस्की रेडी अमसुंग चिराग सेट्टी मखोई मरिमक पोडियम काबा याबगी ओइथोकपा लई बिमल के लिस्ट सिंधुना मकोक्ता लई महाकी तुंगदा साई अदुगा नुपागे डबल्स लईरी सिंधुना 3 सुबा अदुगा साइना 15 सुबा मफमदा लईबना प्री क्वार्टर फाइनल यौरकपदा अकनबा लंबा थेंगनगनी अरोइबदा मरबा पाउम कना फंगबिगनी मणिपुर कोविड-19 लाक्सिनबा ngasiदगी हौकिबा नुमित 10 गी टोटल कर्फ्यू सथरी हौकिबा मतम क्या तांखक नाइना लॉकडाउन डे अमदी नाइट कर्फ्यू सिंग थंबदा माइ पाकपा वाटकिबदु टोटल कर्फ्यू सिददी माइ पाकनी थाजनरी मणिपुर ngasiदगी नुमित 10 गी टोटल कर्फ्यू हौकिबा लोइनना थंगना नोमा खक्तदा मियोय लिसिंग अमगी मथक्ता कोविड पॉजिटिव ओइकिबदु हौकिबा पुंग 23 गी मनुंगदा हंथरक्तुना मियोय 9 गा 62 नौना कोविड पॉजिटिव ओइरे 13 लेखिद्रे अमदी लेंगांग SOP सु पुथोलगा थुगाइबिसु लेंगांग ओइरे टेस्ट तौबना कंपलसरी ओइरगा वैक्सीनेशन सेकेंडरी ओइबदौना तौरिबसी असोइबनी हाइना कांग्रेस वर्किंग कमिटी CWC गी मेंबर्स ओइरिबा MLA काखांगमना पेनबो फोंदोखरे ngasi goinadi matang sido manipuri pawlojare times of manipuri manipuri pawing group sing bomukana khurumjare